Manipur Top 20 News na tungan ba reliable source dari lokot jarga mata-mata di oiba mari oiba ipausin patukun khanjari ngasi me mari Monday nimiki ipausin di update patukun khanjari ahanbada law and order ke ku lotuna lairabra Imphal airport ki checkpal manakna bom pokhai hlamlai me 2023 gi horkiba Manipur gi lal chahi ahum pharabasu inquiry gi report pikhalak taba matam thengkhang mari rakta yeithokre pikhalak tui lenga ki pakhum adu ihau namthana bam yam da utchaibani Kokomina akan momong da reject tawi why ke diren me ahum 2023 dagi horkiba lala chahi ahum mapung farab lumita Kokomina sinduna people convention pangthokna warep taruk lokre hari BJP lengak na lal lebhan naba ngamdabani na MLA sing pham thaduk laga mikhal pangthokna miyam gi anuba mandate lawuna fare Mega Chandra loop chaniga pungani thogi United Protection Committee na miyam gi khongchathama chatkre masa gi chahi Kumdraga mari suraklaba phawba Sanaton Sharmana chahi yankhai rongi mamangdagi leptana saklatri maitei nungsa maming tangare pangal yaugre mipal tangle masigi Manipur da leiba angam mathoksing khandaluragadi yam ikai ngai masakni isa isa da amuka hangbiu paw sandong pijari lenga ki pakum adu iho namthana bam yam da utchaibani Kokomina akan momong da reject tawi wake diren me ahum 2023 dagi horkiba lala chahi ahum mapung phara numita Kokomina sinduna people convention pangthokna warep taruk lokre hari kumja 2023 gi me ahum dagi horkiba Manipur gi tamtirwa lalna ngasi chahi ahum mapung phar panamita Kokomina sinduna 3 years of Manipur crisis haiba padamda iboyama sumang lila sanglen da nomu gi oiba Manipur miyam gi convention ma pangthokre ngasi ayuk pung tara mathoi makhairam tabdagi haukiba convention asida Imphal College ki political science department ki retired head Akoijam Satrajit amadi Kokomi gi convener wake dire na mathangsit na moderator amasung chairman oina saruk yaki aduga lamdam sigi masak naib resource person CSO Luchingba Singh Paumi Singh Mairapai amadi IDP Singh Miyut Singh na wangang ki convention asiga mari lenana ke direna chairman gi warol period hai hokiba me ahum 2023 dagi Manipur da chin kuki narco terrorist na landar padagi torpiba crisis siga mari lenana sahi khudigi pangthokuna lakpa public convention gi manung chananga sigi mifum asi pangthokpani ngasi sahi ahum mapung farba Chin kuki narco terrorist sa tharik crisis sigi warosin lenga na purak palaitri ngasi crisis sigi warosin purak na ba Kokomina amadi miyam na state amadi central lenga ta tongan ba memorandum bisin demand kya tawdun lakli adubu ngasi phawba lenga na thabak to onthokri India lenga na narco terrorist kuki narco terrorist sing asi proxy army oina sinaduna proxy war sa than bani habisi miyam na tasing na khanglabu wapamni lamdam sigi maira paibi akang ahi kya ga punna ngasi gi people convention sida kupna khana ne duna karamba maikaida khong thanglaga la sigi warosin purna balambi ama simgat pani people convention da miyam amadi expert sing na thamak wafum sing kupna khanarga warip phara laujare warip sing asi thabak ta onthok na ba miyam galonena lenga ta khongjang chingsilagani proxy war losina ba akhakpa leitana khongjang sing changsim khigani amoromda mamang thagi kunga manga da maikai kya dagi miyam na wahang hangba khongchat chatuna lenga ta wahang taret hangbada lenga na khumlaki ba pakum peningai oide miyam gi pungning fathana ba taha pakum mari Wakum adu lenga ki oina miyam da utchaibani Kokomina yaninge miyam gi wahang sing adugi matik chaba thabak pakalak triba phawba democratic oiba khongjang changsin khigani kunai si chakotpa lambida pulsi hairabadi emotion amadi sentiment na mang tharaga thabak tawba yaroi emotion amadi sentiment na mang tharaga thabak tawrabadi pantung yobu ngamloi achum aran thidok laga maikai chuma thabak toksi haki ngasi gi mifam sida lokiba warep singi ahanba warepti Haukiba me ahum 2023 dagi Kokomi amadi Manipur miyam na lemna kiba wari punamak ngasigi miyam gi mifam na amukhana khanara matung hena chasil hale lauki wari punamak thabakta onthok hanaba India amadi Manipur lengakta taksin bagalone na makha kya gi democratic oiba khongjang sing tungan ba laikai gi club maira paibi local body singalone na tangsin minabasu Kokomi gi leadership ta ngasigi mifam na sinaki ani subu warepta rong lawbi amasung TM Kasom Khul da thokiba narco terrorist singi Saram chaki mihatsing ngasigi convention sina ngamkhai letena yan ge phungdok pagalone na thawdok sing adu da chenaba terrorist mihat pasing amadi mihat asi chathanaba silibas sing atu matamda phadra matik chaba chirak pinaba amasung pikliba angang ani hatkiba aduga mamabuna tamtina sokhan giba thawdokku yaning da phungdok tuna changsin kiba khongjang da CRPF na mioi ahum hatkiba thawdok adu atubada judicial inquiry tawnaba lenga ta makha tana miyam gi mateng galone na Kokomina taksil lagani ahum subo warep tana India lengang na chin kuki narco terrorism sinaduna atat akham leitana landaduna miyam gi punsi yamsinar ko sigi mayakta people convention na Kokomi gi liching makha da chathiriba khongjang gi matang da khana nenaduna Kokomi gi hojik chathariba khongjang sing lepa leitana chathabagalone na iheu asi democratic oimu ongda he na kalchin hanaba lemnare mari subo warepta
mamang thagi kunga manga da kokomina laipak miam ga loinana lainga hangki bo wahangi pakum teningai oidaba maramna wahang sing asi ngasi gi miam gi mifamna demand oina lainga ki mafamda India lainga na Manipur gi humi sing muthanaba chathariba proxy war si Manipur lainga na thauna laina lefanaba taksin gada bani number 2 da Manipur da ki kuki narco terrorist singbu muthatlu number 3 da trong lawi da angang hatpa amasung TM ka somda tangkul micham ani hatkiba terrorist sing haduna while chatharaga miam da justice panghalu number 4 da trong lawi da CRPF na micham ahum hatkiba du judicial inquiry tawraga marariba CRPF process sing mathak action lakhut kada bani number 5 ta IDP sing akat ngaba matam gi manungda mayu mayum da hanjin hanba thabak lakhut kada bani number 6 da Manipur lengang na su abrogate tahon kada bani NRC tawduna illegal immigrant sing takthok naba thabak lakhut kada bani haiba dima sing tawri manga sungpa warepta mafam amasung matam gi matung ina mathau tarabadi akhang hai sing community leader IDP mihut sing galona kokomi gi mihut sing yawba people delegation ama semduna chief minister na luchingba mihut kangbu amadi India lenga ki central leader sing unaduna haminaba wa khanaba amadi miyamgi awa anako naba konaba gi thabak kya pangthok khanaba ngasigi miyamna kokomida sinare taruksu wareptana tahi khudingi numichibu narco terrorist singna malemgi tungan balebak singda micham miyambu otliba masung lepak kya gi politics yauksin duna narco money gi matingna election da makhogi agent sing miyamgi mihut chaduna vote kahanduna lepak kangkhong chahaliba kya sigi mayokta malemgi miyam pungna mangna khanghanduna mit panghanduna narco terrorist singbu punna thengnaminaba kholaw lawba numit ohelasi Manipur su haukiba chahi ahum sida India laingangna toksinaduna micham miyambu ot naibasi malemgi mipung khudingda hanghalasi maram sina ngasigi Manipur people convention na chahi khudingi me ahum bu anti narco terrorism day haina lawthoknawa lepnare United Nation amadi masigi mari lenaba organization singda me ahum bu international anti narco terrorism day haina lawthokpinawa taksinba haina warip lokhi hari May ahum 2023 dagi horkiba Manipur gi lal chahi ahum pharabasu inquiry gi report pikhalakadaba matam thengkhang mari lakta yaithokre hogi phawa pikhalakri kuki jok furup singi maike dagi Manipur dagi legislature gi power yawba makhogi union territory separate administration pi gadabani haiduna furup ani sina konsinba kangrup macha singi lamhen tu hen ba mioi kharana makhogi khulai paiba milten singa khusanoduna May ahum 2023 dagi Maitei da atamnana onsinduna chatharki bilal asigi Warosin state amasung union lengakna puraktabadagi chahi ahum mapung far fawda union lengaki maike dagi lal asigi maramda hijinaba siangkiba commission of inquiry gi report pikhalaknaba thengkhang mari ta tongan matam sing pikrabasu ngasi fawwa pikhalakri tamthirba lal asi haupadagi union lengakna Guwahati High Court ki chief justice oiramba justice Ajay Lambana luchingme mioi ahumna saba commission of inquiry ama lengkhat kibani Committee asida thabakagi Kotharaba IAS Himanshu Shekhar Das amasung retired IPS officer Aloka Prabhakar yauribani Union lenga ki maike dagi Commission of Inquiry asi lal asina ha ama mapung fazilakpa June 2023 da semkibani Commission of Inquiry asi sem baga loinana Union lenga ki maike dagi commission asigi ahanba sitting pangtokpa numitagi hauraga tha taruk hena chontha handana masigi reporting Union lenga ta pikhalaknaba direction pikibani Commission of Inquiry asina pangtokadaba thabak sigi manung da Manipur gi tamthirba lal asi kari karamba wahugagi matau karam thorkibano lal asi thorku matamda laikiba Manipur lenga ki maike digi thawa sakidaba amasung lakhotpam thokpa thabak sing lakhotkidaba yaukibra lagi thagdok sing asigi manungda laikidaba mioi sing masingna kyano haiba yauna lantum amasung yum kaina singba mai thaduna manghan ta hankiba amadi mayum makai laijadabagi relief camp sing changjafam loriba nupi angang yauni mioi singi masing na kiano makogidamak state amasung union lenga ki maike dagi rehabilitation amasung resettlement na jingbagi lakot kiba thabuk thoram singna kari no haibna jingba matanga marik jumba report pikhalaknaba khankibani hari amaromda masagi chahi humdraga mari suraklaba phawba Sanaton Sharma chahi yankai rongi mamang dagi leptana saglakli maitei nungsa mamingta ngaire pangal yaugre mipal tanglai May ahum 2023 dagi Manipur dagi legislature gi power yawba separate administration pi gadabani haiduna Uki jogi lamhen tu henba amasung khulai pai basing na maitei da atamna onsilakuna chatharakliba lal asi Manipur amasung union laingakna Warosin proktabadagi makha chatharkibaga iroinena ngasi lal sonarakliba furup animakna lal sida laikidaba mafam khangkidaba makoi gi mioi sing gi ningsing thoram sing pangthokpa hawjingi gi mangoinena ngasi dagi chahi yankai henbagi mamangdagi Manipur gi saknarba sesakpa
Amurai Lakpam Sanaton Sharma Salkiba Maitei Nungsa Mamita Ngare Pangal Yaugre Mipal Tangi Haiba Isai Nahonana social media platforms in the viral Orakre Manipur Miamgi Maru Oina Maitei Mitei Puruki sentiment song Natragana patriotic song Amagumna Launar Kiba Isai Asina Kanghodana Lal Asina Jahi Hum Pazilakpa Tanjara viral Orapatagi Pausi Asina Sakna Sakpa Sanaton Sharma Yumda Jatuna Isai Asi Kongu Lirubada Mahakna Hai Maitei Nungsa Mamita Ngare Pangal Yaugre Mipal Tangle Jari Tatle Khomungam Rehaina Sehuba Isai Asi Ngasi Dagi Jahi Yankai Henbagi Mamang Kumja 1974 da Lengkiba Semkiba Masung Sakpa Hokiba Isai ni Haina Pondoraki Isai Asi Adungai Kumja 1974 gi Aduwaida Isai Mayak Iba Ehakna Oja Haina Mingaujaba Larik Yangbam Nandalal Roina Iraka Ekoi Mayamna Isai Asigi Sehek Saida Seminakibani Aihak Isamakna Music Direction gi Togdang Logduna Isai Asi Sakpa Hokibani Matam Aduda Manipur gi Isai Singi audio cassette sing Putokwa Haunadri Kumja 1974 gi Matam Dadi Isai Ayamba Hamsak Oina Saknami Matam Adudadi Isai Asibu Ibiriba Oza Nandalal Roibu Isai Saklami Kumja 1974-75 gi Matungdana Lepsak Torpa Horkai Masigi Matungda Saisakpa Musician Singi Apun Balup Sing Oiriba Rosie Club Amasung Rup Raki Makadasu Isai Asi Yauna Atopa Isai Sing Sakpa Horki Aihak Isagi Oina Mona Lisa Amasung Evergreen Haina Mingthonba Isai Sing record Tawduna Phongba Hoki Maitei Nungsa Mamita Ngare Haina Sehuba Isai Asi Yamna Mapangal Amasung Sapukanba Isai ni Haina Phongdokladuna Mahakna Hai Manipur na lepa asigi manungda tinkraba matungda Ireipak Isai Oibna Asuki Matik Isai Asigi Wahantoklay Utangbi Mana Charga Tumduna Lady Amasung Yaude Nangi Nungaiba Saruk Punba Machu Hongi Marakta Haibna Chingba Saheksing Asi Yamna Marulay Hainasu Phongdoki Tasengnamak Isai Asibu Taba Miyamda Thauna Pina Bagitamak Iraba Matung Isai Oina Semlaga Putokibani Haikiri Maitei Singbu Maminta Ngairaba Nongsa Oidanaba Thauna Pangal Miyamgidamak Uthoknaba Amadi Miyambu Luchingba Nongsa Kaya Thoroknabagidamak Isai Asi Saklakpani Hairi Kumja 1975 Phawba Isai Asi Masing Khangdana Sakre Aduga Haujik Phawdana Isai Asi Yauna Punna Maki Isai Janipani Mathakta Sakre Solo audio cassette Kunga Mangagi Mathakta Phongkre Hainasu Phongdoki Miyamgi Maraktagi Maki Isaibu Taning Bakharana Sanaton Sharma Isai Sakpa Lepkre Haibirakpa Yauribasi Aranbani Haujiksu Saifam Kyada Isai Sakpa Jatli Miyamna Pamna Taningba Isai Singi Manungda Maitei Nungsa Mamita Ngare Haibasi Yauna Likli Gilai Sanjen Thongi Thongkhada Maning Tamlinga Sidi Awabada Awaba Piu Haibna Chingba Isai Sing Haujik Masagi Chahi Umdraga Mari Suraklam Pawda Leptana Sakli Haina Pawsesda Phongdoraki Video si Pawda So Kiran Kiba Suma Pigani Channel si Bidino Share Amadi Subscribe Bibi Damo Haina Tanthar Phongdorari Amadi Makatang Yan Di Sebata Demo Ojeri